Angamba thakta santi purangna bahonare miyamna mateng pangbiyo Chief Minister. Government officing thangja suti leiraroi. State asida tha mari hena mayong naragliba irang asigi waroisin ama thiduna. Government na angamba thakta athuba matamge manungda santi amasung tangdu laitaba purangna bahonariba sida miyamna mateng pangbiyo haina Chief Minister N. Biren Singana phongdokre. Biren wafam asi chahi asigi oina Garbage Free India haiba thimda Thakai ama chumna sathagadaba swasta hi seba thoram state asigi wainasu ngarang Chief Minister Secretariat ki Cabinet Hall da hogdokpagi thoram da phongdokhe mahakna haike state asi aruba tangka kasida civil societies miyam amasung mari lainabasingi matenga loinana phurupsingi marakta wakhal taminaduna santi purangna bakanna honare irang asigi solution ama thiduna athubada santi amasung Tangdu laitaba purangna ba government na angamba thakta honariba sida miyamna mateng pangbiyo. National Highway hangdokpa khudong thiningai oiba mafamsingda security forcing thamduna district khudingmakta nongmagi sangdaba yadraba polamsing fanghanna ba government na honari haina Biren na phongdokhe mahakna hai haukiba chahi khara asida government na miyamgi matenga loinana thabak thoram kaya paikhatuna khumang sauksinna changsinduna lakle adubu khangawdana thokiba irang asina Tha ahum mari asida thabak thoram kaya thintha lei Chief Minister na makata na haike government ki employees sing asina sotha uriba sing asi mengkhat na bagi pandam da chaiwala mada numit tarung ne working day amuk ohenduna October thadagi thangja numit asi suti leiraroi Biren na haike lamdam asida amangata kaya thokre adubo aikhoi ningan naba yade state asigi phibam asi hauzik phagalaklei athuba matamda state asi Mahusagi phibam da hanjilaklagani haibagi thajaba lai thauramga mari lainana Biren haike PM Modi ge swasta hi seba campaign gi makhada laibak asigi pat turel municipality ge mafamna singbasingda achouba ahongba ma uba phanglei state asida su hauki bachahi mapal asida state asida Nambul River rejuvenation project yauna tongan ba scheme kaya ma hogdokhrei drain humbudraga ni thoidagi chelakpa amotpa ising singase Nambul turel da Sentha andringai da hairangoi thong waste treatment plant da treatment tawgani amade masugi matung turel da sentha angane Imphal turel amasung kongba turel ge oinasu masugi project ase paikhanabagi damak central government ke technical clearance phanglei moirang turel amasung Nambul turel ge lemauri basaruki oinasu project ani paikhanaba khanare Thoubal turel Chakpi turel More turel amasung Hairok turel gi oinasu project mari DRP semlei mahakna haike Manipur bu luna na thambai base lamdam asigi mi khudingmaki thodang nei lamdam asigi maira paibe mahairoi laikai da leriba club amade panchayat singna akoi bagi phibam luna na thamnana ba October ani fauba chathagadoriba campaign asida saruk yabiyo miyam ge government official miyam gi mihut yauna khunai asigi tongan ba section da leriba mi khudingmakta amatoina uchara thaba Paturel sing kanbada saruk yaminaba mathau tai lamfel pata project ke tender process loire ahan batangka ki oina khongnung sengba horaga nei ecological imbalance thogliba made nong matam sana tadriba sisu lumna lawe maramaduna nonggi sing yokpa u chara thaba umang kana bahona se masiga loina na yumthong khuding nonggi sing yokpa se tawdaba yadraba ma ohen se reservoir saduna Loktak project tagi pipe taising puratuna thamnana bage tungkoiba project amasu pipeline da leire haina Chief Minister na phongdokhe Mahud Municipal Administration Housing and Urban Development na sinkhiba thauram aduda Manipur gi Chief Secretary Dr. Binit Joshi amasung Administrative Secretary na singba makok thongbo official singsu saruk yakhe